Manipur ki Special Secretary Health and Family Welfare na Chairman oirga Meeoi tarana Saba Human Metapneumovirus State Monitoring Committee ama Manipur ki Governor ki ayaba lauraga ngarang Semkhre. India gi oina ngasi fawda Human Metapneumovirus na naba Meeoi nipan sukhipadagi Manipur da khongthang asi paikhalakpani hairi. Hiramasi ki matangda Jenims ki Medical Superintendent Dr. KH Lokeswar na SKTV News da akhanana phongdokibada laisada se Manipur da sukumna yengsina bangarang Health and Family Welfare ki Special Secretary na Chairman oiraga Meeoi tarana Saba Human Metapneumovirus State Monitoring Committee asi semkhibani. Hmpv asi miyamna mipaingai oiba aruba layong amadi nate adubu pigliba angang amadi ahal oirba singgidamakta section ngai oiri. Masagi laina leiba amadi kidney transplant tauba Meeoi singdana hena section ngai mathau tai. Layong asi lokhu amadi khutsa songna samnabada launa bamaramna school gi maheroi singda layong asi symptoms sing uba phangnabadi mama mapasina section yengshin beu. Symptoms sing asi ulakpa maheroi sing school kahan biganu miyam tin mamapam singda mark season abiu haike. Ta kaigumba nadana khotana tawraba lok lahu khudam leiragadi apikpa ngangi school da kahan bidaba ahan nasu lok thungba khopa mi gi marakta changan bidaba masi makna aikhoi ngakthokpagi achauba pandam ama oidoini aduna pakhatpiganu masi laina se nauna hekta ngarang thorakpa nate hanadagi leiraba potni adubu ayingba tha gomba akhoi ngasagi seasonal oina narakpa laina oibanina masigi akhoi ingbagi chang helakpa global warming gi lakpa effect sigi society gi adugi amot akai gi hinchilakpa matamse masi matamda akhoi punna section mina siana pagdam si tamje. Akalamuromda Regional Institute of Medical Sciences RIMS Imphal ki Medical Superintendent Professor Nepram Sanjib Nasu Human Metapneumovirus Hmpv asi miyamna mipaingai oideadubu section badi mathau tai haina phongdoki. Ngasi SKTV News ka akhanana unabada Professor Nepram Sanjib na makha taraduna Hmpv hariba danen nasada se sahi nipurong ki mamangdagi leiraklei kumza lising ani sumna amada layong si masak khangba hokhibane. Laisada si maruina pigliba angang amadi asonba ahal singdana hena nagalle Hmpv asi nare habigi symptom di lok thungba naton mahi senba kok sikpa haksang sontaba saru tang sikpa amadi saning thangingba fawdaba sina singmani. COVID-19 na anoba laisad oiba maramna layeng bada khara lurabasu vaccine putoktuna mutat pangamke Hmpv asi thoidona layeng bada mipaingai oide adumapu RIMS amadi Manipur gi hospital singda emergency vet amadi oxygen gi marang kaina leiri haiki. Human Metapneumovirus haibani Hmpv masi coronavirus tumaina pakhatngai oide human metapneumovirus ri asuk puibasi yam ka hena mutation to yaudri aduna government of India na dingarang nahan Union Medical Minister masawang government hospital kudimak amasung doctor kudimak ta tipigre that human metapneumovirus ki outbreak amala agadi madugi damakta section na bahai masigi flu cd chumnegi lok thungaga dum hagini tawdabu yam angang oiraba amasung immunocompromised haib tare ko masana immune system son basi yam ahan oibasing makoideri yam section mam thoi anybody hoji akoina section gada basi flu naradi mayam da samnabi da yare ge de mas upiro laina sisu control ta hogdragadi yam kahena sandorpa yabagi chance kitang lai tawdabu corona domaina dikininga gi kan tamaram laike